ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ WhatsApp ꯅꯝꯕꯔ ꯍꯥꯞꯆꯕꯅꯦ, ꯑꯗꯨꯗ ꯊꯥꯕꯤꯔꯛꯑꯣꯅ ꯑꯩꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯜ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯔ ꯐꯠꯇꯦ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯈꯔ ꯆꯜꯂꯤ꯫ ꯑꯌꯥꯕ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝ ꯂꯣꯏꯅꯕꯀꯣ, ꯌꯥꯗꯕ ꯅꯨꯄꯤꯗꯨꯅꯕꯨꯗꯤ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ, ꯈꯪꯕ꯭ꯔꯥ? ꯑꯗꯣ ꯑꯌꯥꯕ ꯅꯨꯄꯤꯗꯤ ꯑꯗꯨم ꯂꯣꯏꯅꯕꯀꯣ꯫ ꯑꯗꯣ ꯃꯥꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ ꯃꯥꯅ ꯑꯣꯏꯔꯛꯏꯁꯦꯀꯣ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏꯌꯦ, ꯑꯗꯨꯒ ꯁꯪꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯍꯥꯏꯗꯤ ꯁꯝꯄꯇꯤꯒꯁꯦ ꯀꯩꯁꯨꯝꯇ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯃꯥꯁꯦ ꯑꯇꯣꯝꯕꯅꯦꯕꯀꯣ꯫ ꯅꯤꯡꯉꯣꯜ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯏꯇꯣꯟ ꯇꯣꯟꯅ ꯌꯥꯎꯖꯕ, ꯑꯗꯨꯅꯁꯨ ꯃꯥꯁꯦ ꯌꯥꯝꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯛꯄ ꯃꯤꯁꯛ ꯑꯃꯅꯦꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯦ 1991 ꯀꯣ ꯁꯤꯗ ꯃꯥꯁꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕꯅꯦꯀꯣ꯫ ꯑꯗꯨ ꯃꯥꯁꯦ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯃꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯅꯗꯦ, ꯍꯥꯏꯗꯤ ꯃꯁꯛ ꯈꯪꯅꯕ ꯃꯤꯁꯛ ꯅꯠꯇꯦ꯫ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯏꯪ ꯇꯞꯄꯦꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯤꯅꯤ꯫ ꯃꯥ ꯃꯁꯥꯅꯁꯨ ꯌꯥꯔꯒ ꯂꯨꯍꯣꯡꯉꯦ꯫ ꯂꯨꯍꯣꯡꯕꯁꯤꯒꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤ ꯍꯥꯏꯀꯣ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯑꯝꯃꯤ ꯍꯥꯏꯌꯦ, ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯂꯩꯖꯔꯒꯦꯅ ꯂꯥꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯂꯧꯁꯟꯈꯤꯗꯦ ꯍꯥꯏ ꯅꯨꯄꯤꯁꯦ꯫ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩ ꯑꯗꯨꯝ ꯂꯨꯍꯣꯡꯒꯦ, ꯑꯩ ꯅꯪ ꯂꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏ꯫ ꯑꯗꯣ ꯌꯦꯡꯉꯣꯅꯦ, ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤꯗꯣꯀꯣ, ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯈꯔꯗꯤ ꯐꯔꯗ꯭ꯔꯅꯦꯀꯣ꯫ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯏꯅꯤꯡꯕ ꯑꯣꯏꯔో ꯉꯥꯡꯅꯤꯡꯕ ꯑꯣꯏꯔో ꯂꯣꯏꯅ ꯑꯗꯨꯝ ꯈꯔ ꯐ꯭रीडꯝꯗꯤ ꯐꯪꯉꯦꯕꯀꯣ꯫ ꯑꯗꯣ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯈꯔ ꯈꯦꯠꯅꯗ꯭ꯔꯀꯣ꯫ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯕ ꯍꯥꯏꯕꯁꯦ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯪꯉꯝꯒꯅꯤꯀꯣ꯫ ꯍꯥꯏꯗꯤ ꯃꯇꯝꯒ ꯍꯧꯖꯤꯛꯀꯁꯦ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯈꯔꯗꯤ ꯈꯦꯠꯅꯕꯅꯤꯅ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯂꯨꯍꯣꯡꯉꯛꯑꯦ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦꯀꯣ꯫ ꯑꯗꯩ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯃꯥꯏ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣꯀꯣ, ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯀꯌꯥꯃꯨꯛ ꯊꯑꯣꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯩ ꯊꯑꯣꯏꯔꯛꯇꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯛꯄꯗꯒꯤ ꯃꯥꯏ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯈꯔ ꯍꯣꯡꯉꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯣꯏꯅꯕꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯕ ꯍꯧꯔꯛꯑꯦ꯫ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏ, ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣꯅ, ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯕꯗꯣꯀꯣ꯫ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯒꯈꯔ ꯉꯥꯡ ꯈꯣꯠꯇꯅ ꯇꯧꯕꯁꯤꯁꯨ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯆꯩꯊꯠꯄꯤꯕ ꯉꯥꯡꯊꯠꯄꯤꯕꯀꯣ꯫ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤ ꯋꯥꯠꯍꯜꯂꯤ, ꯁꯦꯟ ꯋꯥꯠꯄ꯭ꯔꯥ ꯁꯅꯥ ꯋꯥꯠꯄ꯭ꯔꯥ, ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯎꯁꯜꯂꯛꯏꯗꯣ ꯀꯩꯒꯤꯅೋ ꯀꯥꯏꯅꯒ ꯍꯦꯛꯇ ꯐꯨꯕ ꯆꯩꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗꯣ ꯅꯨꯄꯤꯁꯤꯁꯨ ꯃꯅꯦꯝ ꯃꯀꯨꯗ ꯍꯥꯏꯕ, ꯑꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦꯀꯣ, ꯃꯥꯒꯤꯗꯤ ꯃꯅꯝꯃ ꯇꯥꯔꯦ, ꯃꯣꯏꯗꯒ ꯄꯥꯎ ꯇꯝ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯀꯌꯥ ꯊꯋꯥꯏ ꯋꯥꯋꯦꯟ ꯇꯥꯕꯤꯗꯕ ꯍꯥꯏꯇꯥꯔꯦ꯫ ꯍꯣꯏ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯌꯨ, ꯅꯨꯄꯥꯅ ꯁꯥꯎꯔꯗꯤ ꯊꯦꯝꯗꯧꯕ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤ ꯀꯥꯏ ꯃꯅꯦꯝꯄꯣꯛꯁꯤꯅ ꯑꯣꯏꯅꯒ ꯑꯗꯨꯝ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯆꯪꯕ꯫ ꯍꯣꯏ, ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥ ꯅꯨꯡꯁꯤꯀꯣ, ꯑꯗꯣ ꯃꯥꯗꯤ ꯃꯇꯝꯗꯨꯗ ꯃꯥ ꯌꯥꯝ ꯋꯥꯅ ꯈꯥꯡꯒꯦ ꯍꯥꯏ꯫ ꯑꯍꯤꯡ ꯀꯌꯥ ꯃꯆꯥꯁꯦ ꯀꯣꯜꯂꯒ ꯀꯞꯄꯦ ꯍꯥꯏꯕꯀꯣ꯫ ꯁꯤꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯦ꯫ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯄꯥꯁꯤꯅ ꯊꯕꯛ ꯈꯔ ꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫ ꯍꯥꯏꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯀꯔꯕꯥꯔ ꯇꯧꯕ ꯏꯃꯨꯡꯅꯦꯕꯀꯣ, ꯑꯗꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗ ꯊꯕꯛꯁꯦ ꯈꯔ ꯁꯤꯟꯅꯕ, ꯃꯥ ꯊꯕꯛꯁꯦ ꯈꯔ ꯄꯥꯏꯕ ꯍꯧꯔꯛꯑꯦ ꯍꯥꯏ꯫ ꯈꯔ ꯄꯥꯏꯕ ꯍꯧꯕꯁꯤꯗ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯧꯔꯒ ꯑꯍꯤꯡꯒꯥꯁꯦ ꯍꯦꯛꯇ ꯍꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯍꯤꯡ ꯑꯃꯅꯤꯒꯥꯁꯦ ꯍꯦꯛꯇ ꯍꯜꯂꯛꯇꯕ, ꯑꯗꯨꯒ ꯑꯗꯨꯝꯗꯤ ꯍꯜꯂꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯃꯥꯅꯗꯤ ꯃꯄꯨꯔꯣꯏꯕꯅꯤꯅ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯥꯈꯠꯆꯈꯤ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯁꯥꯡꯅ ꯍꯜꯂꯛꯇꯕ ꯃꯇꯝꯁꯦ ꯃꯥꯁꯦ ꯊꯕꯛ ꯑꯃ ꯆꯠꯂꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗꯒꯤ ꯃꯥꯁꯦ ꯍꯜꯂꯛꯇꯕ, ꯑꯗꯣ ꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛꯁꯦ ꯆꯤꯡꯗꯅꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯑꯗ ꯄꯥꯎꯗꯤ ꯁꯨꯝ ꯇꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯍꯥꯏꯗꯤ ꯆꯍꯤ 2 ꯍꯦꯟꯅ ꯍꯜꯂꯛꯇꯕꯁꯤꯗ ꯀꯔꯤꯅꯣ ꯃꯥꯅ ꯅꯣꯡꯃ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯌꯦ, ꯆꯍꯤ 2ꯁꯦꯀꯣ꯫ ꯃꯔꯛꯇ ꯑꯃꯨꯛꯈꯛꯇꯪꯗꯤ ꯂꯥꯛꯑꯝꯃꯦ, ꯑꯗꯨꯗꯒꯤ ꯂꯥꯛꯇꯕ ꯆꯍꯤ 2 ꯍꯦꯜꯂ ꯐꯥꯎꯕꯗ꯫ ꯃꯥꯅ ꯇꯥꯕꯗꯀꯣ, ꯍꯧꯖꯤꯛꯀꯤ ꯃꯥ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯏꯃꯥ ꯍꯥꯏꯔꯒꯦꯀꯣ꯫ ꯏꯃꯥꯁꯤꯅ ꯇꯥꯕꯗꯅꯦ, ꯈꯪꯕ꯭ꯔꯥ, ꯃꯥꯁꯦ ꯆꯤꯡꯃꯤ ꯅꯤꯉꯣꯜ ꯑꯃ ꯂꯧꯔꯒ ꯂꯩꯔꯦ, ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯦꯀꯣ꯫ ꯂꯩꯃꯤꯟꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯃꯥꯁꯦ ꯃꯄꯥꯝꯂꯣꯝꯗꯒꯤ ꯃꯤꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯀꯞꯄꯁꯤꯀꯣ, ꯃꯆꯥꯁꯦ ꯀꯣꯜꯂꯒ ꯃꯥꯅ ꯀꯞꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯄꯦ ꯍꯥꯏ ꯃꯥꯁꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯣ, ꯃꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ, ꯌꯥꯝ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ, ꯈꯪꯕ꯭ꯔꯥ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦꯅ ꯃꯥꯁꯦ ꯃꯄꯥꯝꯗ ꯆꯠꯁꯤ ꯍꯥꯏꯕꯗꯨ, ꯍꯥꯏꯗꯤ ꯑꯩ ꯏꯄꯥꯝꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ, ꯏꯆꯥꯁꯤꯒ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯒ ꯏꯆꯥꯁꯤ ꯌꯣꯛꯄ ꯈꯣꯠꯄ ꯈꯜꯂꯒ ꯃꯥ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛꯇꯣ ꯈꯣꯝꯖꯤꯜꯂꯒ ꯃꯥ ꯑꯗꯨꯝ ꯂꯩꯈꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦ ꯅꯨꯄꯥꯁꯦ ꯍꯜꯂꯛꯄꯁꯤꯗ ꯃꯥꯅ ꯈꯜꯂꯦꯕꯀꯣ ꯃꯥꯁꯦ ꯏꯃꯨꯡꯁꯤꯗ ꯅꯨꯄꯤꯁꯦ ꯄꯨꯁꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯖꯕꯗꯣꯀꯣ ꯅꯨꯄꯤꯁꯤꯗꯤ ꯄꯨꯁꯜꯂꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯃꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯆꯤꯡꯃꯤ ꯅꯨꯄꯤꯁꯦ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯉꯥꯡ ꯌꯥꯎꯔꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤꯁꯨ ꯃꯉꯣꯟꯗ ꯈꯤꯇꯪ ꯁꯥꯐꯕꯅꯦꯅ ꯑꯗꯩ ꯃꯆꯥꯁꯤꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯆꯥꯎꯔꯦꯗꯅꯀꯣ ꯑꯗ ꯈꯔ ꯆꯥꯎꯔꯕ ꯃꯇꯨꯡ ꯃꯥꯁꯤ ꯌꯨꯝꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯑꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯑꯦꯀꯣ ꯃꯥꯁꯦ ꯃꯊꯥꯁꯦ ꯃꯅꯝ ꯁꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯠꯇꯕ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯕꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯕꯀꯣ ꯅꯥꯎꯄꯨꯔꯤ ꯍꯥꯏꯕꯀꯣ ꯃꯤꯔꯣꯜꯂꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯁꯦ ꯑꯁ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯅꯦꯅ ꯈꯟꯕꯅꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯃꯣꯏꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯈꯤ ꯍꯥꯏꯀꯣ ꯃꯁꯥꯁꯦ ꯑꯅꯥꯕ ꯍꯧꯈꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯄꯥꯈꯠꯄꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯁꯤꯟꯗꯅꯀꯣ ꯃꯁꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯑꯅꯥꯕ ꯍꯧꯔꯤ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯍꯧꯈꯤꯕ ꯑꯅꯥꯕꯅꯤ ꯍꯥꯏ ꯃꯥꯅ ꯅꯨꯄꯤꯁꯦ ꯁꯨꯡꯄꯨ ꯄꯨꯁꯜꯍꯜꯅꯤꯡꯗꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯈꯜꯂꯒ ꯂꯣꯟꯅꯕꯤ ꯍꯥꯏꯇꯥꯔꯦ ꯂꯣꯟꯅꯕꯤ ꯑꯣꯏꯅ ꯍꯤꯡꯕꯗꯨꯗꯤ ꯃꯥ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯅ ꯍꯥꯏ ꯑꯗꯣ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯃꯅꯦꯝꯕꯣꯛꯀ ꯃꯀꯨꯕꯣꯛꯁꯤꯅꯀꯣ ꯆꯦꯜꯂꯛꯑꯕꯅꯤꯅ ꯄꯨꯁꯜꯂꯛꯑꯣ ꯁꯤꯅꯤ ꯆꯦꯜꯂꯛꯑꯕꯅꯤꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯑꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛꯀꯤ ꯏꯃꯥꯁꯤꯅ ꯍꯪꯅꯤꯡꯉꯤꯁꯦꯀꯣ ꯑꯩꯅ ꯃꯆꯥ ꯅꯤꯉꯣꯜ ꯑꯣꯏꯔꯝꯃꯒꯗꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯃꯣꯏꯀꯣꯅ ꯃꯥꯁꯦ ꯈꯌꯥꯠ ꯆꯤꯛꯇꯅ ꯈꯥꯡꯉꯦ ꯍꯥꯏꯕ ꯅꯪ ꯏꯃꯨꯡꯁꯤꯗ ꯅꯨꯄꯤꯗꯨ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏ ꯅꯨꯄꯤꯗꯨ ꯊꯤꯟꯗꯣꯛꯎꯁꯣꯅ ꯃꯄꯥꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯗꯤ ꯃꯆꯥ ꯃꯁꯨ ꯈꯤꯇꯪ ꯈꯟꯊꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯃꯤꯒꯤ ꯃꯆꯥꯗꯣ ꯆꯦꯜꯂꯨꯔꯕꯅꯤꯅ ꯄꯨꯁꯜꯂꯛꯑꯣ ꯍꯥꯏ ꯅꯨꯄꯤꯗꯨ ꯄꯨꯁꯜꯂꯛꯈꯤ ꯍꯥꯏꯀꯣ ꯑꯗꯩ ꯃꯃꯥꯡ ꯀꯥꯗ ꯃꯣꯏꯒꯤ ꯅꯤꯉꯣꯜ ꯀꯥ ꯍꯥꯏꯇꯥꯔꯦ ꯅꯤꯉꯣꯜ ꯀꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯁꯦ ꯆꯪꯍꯜꯂ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯂꯩ ꯍꯥꯏ ꯑꯗ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯀꯦ ꯍꯥꯏ ꯅꯪꯗꯤꯀꯣ ꯍꯥꯏꯕꯗꯤ ꯑꯃ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯤꯡꯕ ꯇꯥꯕꯅꯤ ꯃꯤꯑꯣꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯉꯥꯡꯅꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏ ꯑꯗ ꯅꯪ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯉꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯃꯥ ꯁꯥꯎꯔꯞꯅ ꯉꯥꯡꯉꯤ ꯍꯥꯏꯀꯣ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗꯤ ꯃꯥ ꯀꯩꯝꯇ ꯈꯪꯗꯦ ꯑꯩꯗꯤ ꯄꯥꯈꯪꯅꯦꯅ ꯂꯥꯛꯆꯕꯅꯤ ꯑꯩ ꯃꯥ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯗꯦ ꯈꯣꯠꯇꯦ ꯏꯅꯝꯃꯥꯅ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯀꯞꯈꯤ ꯍꯥꯏ ꯆꯦꯜꯂꯛꯈꯤꯕ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯈꯥꯡꯕ ꯉꯝꯗꯗꯅ ꯃꯥꯁꯨ ꯀꯞꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏ ꯅꯪ ꯈꯤꯇꯪꯗꯤ ꯈꯜꯂꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤꯁꯤ ꯃꯥꯅ ꯂꯣꯏꯅꯗꯤ ꯂꯤꯔꯝꯃꯦꯕꯀꯣ ꯍꯣꯏ ꯅꯪ ꯂꯩꯔꯨ ꯂꯥꯎ ꯅꯪꯅ ꯂꯩꯅꯤꯡꯉꯒꯗꯤ ꯅꯪ ꯁꯤꯗ ꯂꯩꯌꯨ ꯑꯗꯨꯒ ꯅꯪꯁꯨ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈꯪꯉꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤꯅ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯂꯩꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯨ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅꯅꯣꯕ ꯅꯨꯡꯉꯥꯏꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥꯀꯣ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯏꯃꯥꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯏꯃꯨꯡꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯃꯨꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯃꯆꯥ ꯅꯤꯉꯣꯟꯅ ꯂꯩꯗꯧꯔꯤꯁꯦ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯤꯔꯣꯜꯂꯤꯕꯅꯤ ꯃꯆꯥꯁꯨ ꯂꯩꯔꯤꯕꯅꯤ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯍꯧꯅꯗꯦꯅ ꯄꯨꯔꯒ ꯆꯠꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯦꯜ ꯈꯔꯗꯤ ꯑꯗꯨꯝ ꯇꯤꯡꯉꯤ ꯑꯗꯣ ꯃꯥ ꯁꯦꯜꯗꯣ ꯄꯥꯝꯃꯨꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯥꯡꯍꯟꯕꯤꯕꯅꯤ ꯑꯩ ꯏꯄꯨꯔꯣꯏꯕꯁꯤꯅ ꯃꯥꯡꯍꯟꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯕꯤꯔꯝꯕꯅꯤ ꯑꯩꯒꯤ ꯏꯖꯠ ꯌꯦꯡꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯆꯠꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯖꯈꯤ ꯍꯥꯏ ꯁꯤꯒꯤ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤꯗꯣ ꯆꯦꯜꯂꯨꯔꯕ ꯃꯇꯨꯡꯗꯒꯤ ꯃꯥꯁꯦ ꯑꯃꯨꯛ ꯈꯔꯗꯤ ꯑꯃꯨꯛ ꯉꯥꯎꯕ ꯍꯜꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯉꯥꯎꯁꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯍꯜꯂꯨꯅꯤ ꯅꯠꯇ꯭ꯔꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯤꯅ ꯑꯗꯨꯝ ꯍꯩꯅꯈꯤꯕꯁꯦ ꯑꯗꯨꯝ ꯍꯩꯅꯕꯤꯒꯤ ꯊꯕꯛ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯝ ꯐꯥꯔꯛꯑꯦ ꯍꯥꯏꯀꯣ ꯃꯥꯏ ꯃꯆꯥ ꯅꯨꯄꯥꯁꯤꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯃꯆꯥ ꯅꯨꯄꯥ ꯑꯃꯒ ꯃꯆꯥ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯅꯦꯕꯀꯣ ꯄꯣꯛꯏꯁꯦ ꯑꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯄꯥꯈꯪꯒ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯄꯥꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯍꯥꯏꯗꯤ ꯐꯠꯇꯕ ꯍꯥꯏꯗꯤ ꯃꯥꯗꯤ ꯐꯠꯇꯕꯅꯤꯅ ꯐꯠꯇꯕ ꯃꯤꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕꯖꯥꯠꯅꯤꯗ ꯑꯗ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯌꯥꯝꯕꯁꯤꯅ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯣ ꯃꯆꯟꯅꯨꯄꯤꯁꯤꯅ ꯈꯤꯇꯪ ꯑꯉꯥꯡ ꯑꯣꯏꯕꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯣꯡꯃ ꯃꯥꯁꯦ ꯂꯣꯟꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦꯀꯣ ꯐꯠꯇꯕꯅꯤꯅ ꯐꯠꯇꯕꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯧ ꯍꯜꯂꯛꯄꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯜꯂꯛꯑꯒ ꯂꯩꯕꯤ ꯃꯧ ꯑꯃ ꯃꯆꯥꯁꯨ ꯆꯦꯜꯂꯛꯑꯒ ꯂꯩꯕꯤ ꯃꯥꯁꯦ ꯂꯣꯟꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯚꯔꯥꯗ ꯊꯝꯃꯦꯅ ꯄꯥꯎꯁꯦ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏ ꯁꯥꯎꯅꯤꯡꯉꯦꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯒ ꯂꯥꯛꯄ ꯄꯨꯟꯁꯤꯅꯤꯅ ꯃꯥꯁꯦ ꯁꯤꯁꯨ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯌꯥꯗꯧꯕ ꯑꯣꯏꯔꯤꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥꯅ ꯏꯃꯥꯁꯤꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤ ꯍꯥꯏ
ꯑꯗꯣ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗꯗꯤ ꯄꯨꯁꯜꯂꯛꯈꯤꯗꯦ ꯍꯥꯏꯌꯦꯕꯀꯣ ꯃꯇꯝꯁꯤꯗꯗꯤ ꯃꯥꯁꯨ ꯈꯤꯇꯪ ꯃꯥꯅ ꯉꯥꯡꯕ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯤꯇꯪ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯃꯆꯥꯅꯒ ꯆꯥꯎꯈꯠꯂꯛꯄꯅꯦ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯌꯨꯝꯗꯣ ꯃꯥꯅ ꯀꯨꯏꯅ ꯄꯥꯜꯂꯛꯑꯕꯅꯤꯅ ꯃꯥꯒꯤ ꯍꯛ ꯍꯥꯏꯕ ꯑꯃ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯏꯃꯨꯡꯁꯤꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯃꯆꯥꯅꯨꯄꯥꯁꯤꯒ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯌꯦꯕꯀꯣ ꯅꯄꯥꯁꯤ ꯅꯨꯄꯤ ꯑꯃ ꯄꯨꯁꯜꯂꯛꯑꯦꯅ ꯄꯥꯎ ꯇꯝꯕꯗꯩꯀꯣ ꯃꯆꯥꯅꯨꯄꯥꯁꯤꯅ ꯁꯥꯎꯗꯅ ꯃꯄꯥꯒ ꯌꯥꯝ ꯊꯤꯅ ꯈꯠꯅꯩ ꯍꯥꯏ ꯑꯗꯣ ꯃꯄꯥꯒ ꯈꯠꯅꯕꯗꯤ ꯃꯄꯥꯁꯤꯁꯨ ꯈꯨꯝꯃꯤ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯑꯩꯅ ꯄꯨꯁꯟꯅꯤꯡꯕ ꯃꯇꯝꯗ ꯄꯨꯁꯜꯂꯛꯀꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯥꯗ ꯈꯨꯠ ꯊꯥꯏ ꯍꯥꯏꯌꯦꯕꯀꯣ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯦ ꯍꯥꯏ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯩ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯈ꯭ꯔꯁꯨ ꯌꯥꯔꯦꯅ ꯈꯜꯂꯦ ꯍꯥꯏꯕꯀꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯃꯥ ꯑꯩꯒꯤ ꯂꯃꯟꯁꯦ ꯇꯣꯟꯗ꯭ꯔꯕꯅꯦꯅ ꯈꯜꯂꯦ ꯍꯥꯏꯕ ꯃꯄꯥꯗ ꯈꯨꯠ ꯊꯥꯕꯗꯨꯗ ꯑꯗꯩ ꯐꯨꯏ ꯍꯥꯏ ꯃꯄꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯗꯤ ꯆꯥꯎꯁꯜꯂꯛꯄꯒ ꯍꯥꯏꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯁꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯀꯟꯈꯠꯂꯛꯄꯗꯨ ꯀꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯁꯦꯡꯅ ꯀꯤꯕꯒꯤ ꯃꯥ ꯄꯨꯁꯜꯂꯛꯈꯤꯗꯦ ꯍꯥꯏ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯃꯥꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡ ꯌꯥꯎꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯍꯥꯟꯅ ꯆꯦꯜꯂꯛꯄ ꯃꯆꯥꯗꯣ ꯅꯠꯇꯕ ꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯒꯤ ꯃꯆꯥ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯌꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯁꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯏꯃꯥꯁꯦ ꯃꯟꯊꯥ ꯌꯥꯝ ꯁꯥꯕꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯃ ꯌꯥꯎꯁꯟꯈ꯭ꯔꯕꯅꯤ ꯍꯦꯛ ꯑꯉꯥꯡꯁꯤꯒꯤ ꯍꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤꯀꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯥꯁꯤꯕꯨ ꯃꯁꯤꯗ ꯁꯤꯔꯗꯤ ꯐꯅꯤ ꯀꯥꯏꯅꯒ ꯇꯁꯦꯡꯅ ꯈꯜꯂꯦ ꯑꯁ ꯌꯥꯝ ꯄꯦꯟꯗꯅ ꯍꯥꯏꯔꯦ ꯏꯃꯥꯁꯤꯅ ꯏꯃꯥꯗꯨꯅ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤꯁꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕ ꯈꯟꯒꯦ ꯍꯥꯏꯕ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯂꯩꯔꯦ ꯃꯇꯝꯁꯦ ꯑꯗꯣ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯅ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯗꯕꯒꯤ ꯃꯔꯝꯁꯨ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯊꯥꯗꯦ ꯃꯆꯥꯅꯨꯄꯤꯁꯨ ꯊꯥꯅꯤꯡꯉꯤ ꯑꯗꯣ ꯁꯦꯜ ꯅꯨꯡ ꯌꯥꯝ ꯋꯥꯠꯄꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯅ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯤ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯗꯣꯛꯈ꯭ꯔꯗꯤꯀꯣ ꯃꯆꯥꯅꯨꯄꯥꯁꯦ ꯃꯄꯥꯅ ꯏꯃꯨꯡꯁꯤꯗ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕꯁꯦ ꯍꯦꯛꯇ ꯅꯩꯒꯗꯕ ꯍꯥꯏꯇꯥꯔꯦ ꯀꯨꯁꯤꯔꯥꯁꯤ ꯇꯧꯒꯗꯕꯁꯦ ꯃꯥ ꯎꯕꯒꯤ ꯃꯥꯅ ꯃꯆꯥꯁꯦ ꯐꯥꯖꯤꯜꯂꯦ ꯍꯥꯏꯕ ꯃꯆꯥꯅꯗꯤ ꯍꯥꯏ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯩ ꯆꯠꯀꯦ ꯈꯣꯠꯀꯦꯅ ꯃꯃꯥꯗ ꯍꯥꯏ ꯃꯃꯥꯁꯤꯅ ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯀꯅꯨꯅꯀꯣ ꯑꯗꯨꯝ ꯊꯦꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯄꯥꯒꯤ ꯃꯑꯣꯡꯁꯦ ꯈꯪꯉꯣꯅ ꯃꯥ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯆꯟꯅꯨꯄꯤꯁꯤꯁꯨ ꯊꯥꯗꯣꯛꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯃꯕꯨꯡ ꯑꯃ ꯌꯥꯎꯗꯅꯀꯣ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯗꯤ ꯍꯦꯛꯇ ꯆꯠꯄꯗꯨ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯄꯨꯔꯣꯏꯕ ꯐꯠꯇꯕ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃ ꯃꯆꯥ ꯅꯤꯉꯣꯜꯁꯦ ꯊꯦꯡꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯥ ꯌꯥꯝ ꯄꯥꯈꯠꯈꯤ ꯍꯥꯏ ꯏꯃꯥꯁꯤꯅ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯈꯤꯗꯕꯅꯤ ꯍꯥꯏ ꯑꯗꯨꯒ ꯐꯅ ꯀꯨꯏꯅ ꯂꯩꯔꯦ ꯑꯗꯩ ꯃꯆꯥꯅꯨꯄꯥꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯦ ꯇꯝ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯃꯆꯥꯁꯦ ꯁꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯜꯂꯣꯅ ꯍꯥꯏꯗꯤ ꯅꯪ ꯅꯄꯥꯁꯤꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯂꯣꯏꯅꯃꯛ ꯃꯨꯟꯈꯤꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯏꯗꯤ ꯃꯨꯟꯐꯝꯁꯨ ꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯗꯤ ꯑꯩꯒꯤ ꯍꯥꯏꯕ ꯑꯃꯃꯝ ꯂꯥꯛꯄꯅꯤꯅ ꯁꯦꯠꯂꯒ ꯌꯦꯟꯅꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯗ ꯁꯤꯟꯅꯅꯤꯡꯕꯀꯣ ꯃꯥꯁꯨ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯁꯦ ꯁꯤꯟꯅꯅꯤꯡꯉꯤ ꯈꯨꯗꯤꯡꯃꯛ ꯏꯆꯥꯁꯤꯡꯒꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯔꯕꯥꯔꯁꯤꯗ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦ ꯍꯥꯏ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯇꯧꯔꯨꯕꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯇꯧꯕꯅꯤꯅꯀꯣ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯌꯦ ꯃꯇꯝꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯆꯥꯡꯗꯨꯗꯒꯤ ꯇꯥꯗꯅ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏ ꯑꯗꯣ ꯁꯦꯜ ꯋꯥꯠꯇꯔꯦ ꯀꯔꯤꯝꯇ ꯋꯥꯠꯇ꯭ꯔꯦꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯃꯥ ꯐꯪꯈꯤꯗꯦ ꯍꯥꯏꯌꯦꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏ ꯑꯇꯣꯝꯕꯤꯗꯨꯒꯅꯦ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯕ ꯕꯔꯥꯗꯀꯣ ꯔꯦꯟꯇ ꯑꯗꯨꯝ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯒ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯅꯣꯡ ꯐꯥꯗꯣꯛꯀ ꯍꯦꯛ ꯍꯜꯂꯛꯄꯀꯣ ꯃꯥꯅ ꯍꯜꯂꯛꯄꯁꯦ ꯀꯅꯥꯝꯇ ꯊꯑꯣꯏ ꯋꯥꯑꯣꯏ ꯇꯧꯗꯦ ꯍꯥꯏ ꯑꯗꯣ ꯃꯆꯥꯅꯨꯄꯤꯁꯤꯗꯀꯣ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯆꯠꯂꯨꯗꯕ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯆꯥꯅꯤꯡꯕꯁꯤꯗꯤꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯦꯛ ꯍꯥꯏ ꯃꯌꯥꯝꯕꯗꯁꯨ ꯍꯥꯏꯗꯦ ꯃꯃꯥꯁꯤꯗꯁꯨ ꯍꯥꯏꯗꯦꯕꯀꯣ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯦꯛ ꯍꯥꯏ ꯃꯆꯥꯅꯨꯄꯤꯅꯁꯨ ꯍꯥꯏꯗꯤ ꯃꯄꯥꯅꯀꯣ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯃꯄꯥꯅꯤ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯃꯄꯥꯅ ꯍꯥꯏꯕꯁꯦ ꯃꯥ ꯍꯦꯛ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯏꯃꯥꯁꯤꯒ ꯃꯆꯥꯅꯨꯄꯤꯁꯤꯒ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯌꯦꯕꯀꯣ ꯅꯪꯅ ꯅꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥ ꯏꯃꯨꯡꯗ ꯂꯥꯛꯑꯒ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯃꯃꯥ ꯃꯆꯥꯁꯦ ꯌꯥꯝ ꯈꯠꯅꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏ ꯕꯕꯥꯟꯗ ꯑꯩꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯏꯜꯂꯣꯏꯗꯣꯏꯅꯣ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯁꯤꯗ ꯀꯩꯅꯣ ꯈꯣꯠꯅꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯈꯠꯅꯕꯗꯣ ꯃꯃꯥ ꯃꯆꯥ ꯑꯣꯏꯅ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯈꯪꯕꯒꯤ ꯁꯥꯎꯅꯤꯡꯕꯀꯣ ꯑꯗꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯄꯥꯅꯤꯅ ꯅꯨꯡꯁꯤꯖꯕꯗꯣꯀꯣ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯕꯨ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯇꯥꯡꯅ ꯂꯥꯛꯄ ꯃꯄꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯒꯤꯅꯦꯕꯀꯣ ꯑꯅꯤꯃꯛ ꯀꯅꯥꯝꯇꯗ ꯂꯥꯟꯗꯦ ꯅꯠꯇ꯭ꯔꯥ
ꯂꯥꯜꯂꯤꯕꯗꯤ ꯃꯄꯥꯁꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯒ ꯃꯥꯒ ꯌꯥꯅꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯁꯤꯒ ꯃꯔꯝꯗꯤ ꯌꯥꯅꯔꯛꯇꯕꯒꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯄꯥꯏꯁꯜꯂꯒ ꯂꯣꯏꯅ ꯁꯦꯜ ꯊꯨꯝ ꯃꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯍꯥꯏꯗꯤ ꯈꯨꯗꯤꯡꯃꯛ ꯃꯆꯥꯅꯨꯄꯥꯅ ꯄꯥꯏꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯇꯣꯝꯕꯤꯁꯦ ꯃꯥꯁꯨ ꯁꯥꯎꯅꯤꯡꯉꯛꯄ ꯃꯥꯁꯨ ꯁꯦꯜꯒꯤꯗꯃꯛꯇ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯄꯩꯁꯥꯒꯤꯗꯃꯛꯇ ꯃꯌꯨꯝ ꯄꯥꯜꯂꯛꯄꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯆꯥꯁꯤꯡꯗꯣ ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯔꯝꯒꯅꯦꯕ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯀꯃꯥꯏꯅ ꯌꯣꯛꯀꯅꯤꯅ ꯈꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯜꯂꯛꯏꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯄꯥꯜꯂꯨꯔꯒ ꯅꯨꯄꯥꯗꯨꯅ ꯀꯔꯤꯝꯇ ꯄꯤꯁꯜꯂꯛꯇ꯭ꯔꯗꯤ ꯃꯥꯁꯨ ꯁꯥꯎꯕ ꯑꯗꯨꯃꯥꯏꯅ ꯁꯥꯎꯕ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯑꯇꯣꯝꯕꯤꯁꯦ ꯃꯐꯝ ꯃꯔꯥꯡ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯩꯔꯦ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯈꯟꯈꯤꯕꯁꯦꯀꯣ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯁꯦꯜ ꯈꯔꯗꯤ ꯄꯤꯒꯦꯅ ꯈꯜꯂꯦꯕꯀꯣ ꯌꯨꯝꯗꯁꯨ ꯀꯨꯏꯅ ꯄꯨꯁꯤꯟꯗ꯭ꯔꯦ ꯑꯗꯣ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯈꯪꯉꯤꯗꯅꯀꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯠꯇꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯦ ꯊꯣꯛꯈꯤꯕꯅꯦꯕ ꯑꯋꯥꯕꯁꯦ ꯂꯣꯏꯅ ꯅꯪꯕꯅꯦ ꯑꯗꯨꯅ ꯑꯩ ꯁꯦꯜ ꯈꯔꯗꯤ ꯄꯤꯅꯤꯡꯉꯤ ꯃꯥꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯑꯩ ꯌꯥꯠꯅꯤꯡꯉꯦꯅ ꯃꯥ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯣ ꯊꯑꯣꯏꯅ ꯊꯤꯕꯁꯨ ꯃꯥ ꯊꯤꯗꯤ ꯊꯤꯖꯟꯗꯦ ꯍꯥꯏꯕꯀꯣ ꯊꯦꯡꯅꯔꯗꯤ ꯀꯥꯏꯅꯒ ꯃꯔꯤ ꯃꯈꯣꯡꯗꯤ ꯃꯥ ꯍꯪꯈꯤ ꯍꯥꯏ ꯑꯗꯨ ꯐꯪꯈꯤꯗꯦ ꯍꯥꯏꯌꯦ ꯑꯗꯨꯝ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯤ ꯊꯦꯡꯅꯕꯗꯒꯤ ꯂꯨꯍꯣꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯗꯤ ꯃꯟꯊꯥꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥ ꯁꯥꯗ꯭ꯔꯦ ꯍꯥꯏ ꯏꯃꯥꯁꯦꯀꯣ ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦꯀꯣ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯍꯟꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯈꯛ ꯌꯥꯎꯖꯕꯤꯁꯤꯁꯨ ꯑꯗꯨꯝ ꯇꯁꯦꯡꯅ ꯑꯗꯨꯋꯥꯏꯗ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯦ ꯐꯠꯇꯦ ꯂꯥꯏꯔꯤꯛꯀꯤ ꯂꯝꯗ ꯐꯠꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯏꯃꯥꯁꯤꯗ ꯌꯥꯎꯖꯗꯦ ꯆꯨꯝꯅ ꯁꯨꯝ ꯃꯆꯥꯅ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯇꯝꯕ ꯐꯪꯈꯤꯗꯕꯗꯣꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯖꯗꯕꯅꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯦꯀꯣ ꯃꯥꯁꯦ ꯍꯅꯨꯊꯪꯁꯤꯗ ꯑꯃꯨꯛ ꯆꯣꯞꯄ ꯅꯪꯗꯣꯏꯅꯦꯕ ꯇꯁꯦꯡꯅ ꯑꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯊꯕꯛꯁꯦꯈꯔ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯕꯛ ꯃꯐꯝ ꯑꯃꯁꯤꯗ ꯌꯦꯡꯁꯤꯟꯕꯖꯥꯠꯅꯤꯗ ꯃꯆꯥꯅꯨꯄꯥꯅ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯈꯔ ꯌꯥꯝꯕꯅꯤꯅ ꯔꯥꯎꯟ ꯆꯠꯄꯁꯦ ꯉꯝꯗꯦ ꯑꯗꯣ ꯕꯕꯥ ꯅꯪꯅꯁꯤꯗ ꯂꯩꯕꯤꯔꯣꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯄꯥꯁꯦ ꯂꯩꯔꯦ ꯃꯄꯥꯁꯤꯅ ꯂꯩꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗ ꯁ꯭ꯇꯥꯐ ꯈꯔ ꯌꯥꯎꯋꯦ ꯍꯥꯏ ꯁ꯭ꯇꯥꯐ ꯈꯔ ꯌꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯨ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯃꯆꯥ ꯈꯔꯁꯨ ꯌꯥꯎꯋꯤ ꯅꯨꯄꯥ ꯃꯆꯥ ꯂꯣꯏꯅ ꯑꯍꯟꯁꯨ ꯌꯥꯎꯋꯤ ꯅꯍꯥꯁꯨ ꯂꯣꯏꯅ ꯁꯨꯅꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗ ꯈꯔ ꯌꯥꯎꯕꯁꯤꯗ ꯃꯥꯅ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯁꯛ ꯃꯇꯧꯈꯔ ꯐꯖꯕꯤ ꯍꯥꯏꯇꯥꯔꯦ ꯃꯆꯥꯅꯨꯄꯤꯅꯕꯨ ꯍꯦꯟꯅ ꯍꯜꯂꯤꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯉꯥꯡꯅꯤ ꯍꯥꯏ ꯌꯥꯝ ꯑꯉꯥꯡꯅꯤ ꯏꯁꯨꯒꯨꯝꯕꯕꯨ ꯑꯣꯏ ꯌꯥꯅꯤ ꯏꯕꯦꯝꯃ ꯀꯥꯏꯅ ꯍꯥꯏꯔꯦ ꯌꯥꯝꯅ ꯁꯥꯊꯤꯕꯖꯥꯠꯅꯤꯗꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕ ꯃꯤꯁꯤꯁꯨ ꯑꯗꯨꯝ ꯁꯥꯊꯤꯕꯖꯥꯠꯅꯦꯕꯀꯣ ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯣꯏꯔꯁꯨ ꯁꯨꯝ ꯍꯧꯕꯤ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯣ ꯁꯨꯝ ꯍꯧꯕꯖꯥꯠꯅꯤꯗ ꯁꯨꯝ ꯍꯧꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯃꯥꯗꯤ ꯀꯌꯥ ꯍꯩꯅꯗꯕ ꯑꯗꯨꯒꯨꯝꯕꯁꯦ ꯀꯌꯥ ꯍꯩꯅꯗꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯒꯤ ꯁꯦꯂꯔꯤꯒꯥꯁꯦ ꯊꯥꯒꯤ ꯁꯦꯂꯔꯤꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯕꯁꯦꯟ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯇꯧꯕꯁꯤꯡ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔꯤꯁꯦ ꯀꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯅꯣꯡꯃ ꯂꯥꯛꯑꯣꯏ ꯀꯛꯇꯕ ꯃꯐꯝꯁꯨ ꯂꯩ ꯑꯌꯥꯝꯕꯅꯗꯤ ꯀꯛꯑꯦ ꯑꯩꯅ ꯍꯦꯛ ꯊꯦꯡꯅꯔꯛꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯛꯇꯕ ꯅꯨꯃꯤꯠꯁꯦ ꯁꯤꯃꯗꯤ ꯀꯛꯑꯦ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯍꯦꯛꯇ ꯀꯛꯀꯜꯂꯤꯗꯅꯀꯣ ꯑꯗ ꯀꯛꯄꯒꯁꯦ ꯃꯥꯒꯤꯗꯤ ꯍꯦꯛ ꯀꯛꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤꯀꯣ ꯑꯩꯈꯣꯏ ꯂꯟꯁ ꯃꯇꯝꯁꯦ ꯁꯤꯗꯒ ꯆꯥꯅꯤꯡꯕꯁꯤ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯀꯥꯏꯅꯀꯣ ꯏꯍꯟ ꯍꯦꯛ ꯍꯟꯅꯨꯒꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯍꯦꯛ ꯍꯪꯕꯀꯣ ꯑꯗꯩ ꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯁꯦ ꯍꯩꯅꯔꯛꯇꯕꯗꯒꯤ ꯃꯥꯁꯦ ꯑꯣꯐꯤꯁꯇꯒꯤ ꯇꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯇꯣꯛꯈꯤꯕꯗꯒꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯣꯛꯈ꯭ꯔꯤꯁꯦ ꯈꯣꯠꯈ꯭ꯔꯤꯁꯦꯅ ꯍꯥꯏꯔꯒ ꯁ꯭ꯇꯥꯐ ꯑꯇꯩꯅ ꯁꯨꯝ ꯋꯥꯁꯤ ꯍꯥꯏꯅꯔꯛꯄꯁꯦ ꯁꯨꯝ ꯇꯥꯕꯖꯥꯠꯅꯤꯗ ꯇꯥꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯦ ꯌꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯒꯤ ꯅꯥꯀꯣꯡꯁꯤꯗ ꯄꯥꯎꯁꯦ ꯌꯧꯔꯛꯄ ꯑꯗ ꯃꯥꯁꯦ ꯌꯥꯝ ꯊꯣꯛꯄꯅꯤꯗꯀꯣ ꯁꯤꯁꯦ ꯃꯥ ꯍꯥꯃꯨ ꯇꯧꯔꯦ ꯃꯤ ꯃꯆꯥꯗꯨꯅꯕꯣ ꯃꯁꯤꯕꯨ ꯃꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯡ ꯊꯥꯕꯤꯔꯝꯗ꯭ꯔꯤꯁꯦ ꯃꯁꯤ ꯐꯔꯕꯅꯤ ꯀꯥꯏꯅꯀꯣ ꯃꯉꯣꯟꯗ ꯄꯥꯎ ꯂꯥꯛꯑꯦꯕ ꯃꯤꯗꯨꯅꯁꯨ ꯍꯥꯏ ꯊꯥꯁꯨ ꯑꯗꯨꯝ ꯊꯥꯖꯩ ꯍꯥꯏ ꯇꯧꯁꯨ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯤꯆꯠ ꯃꯥ ꯃꯁꯥꯅ ꯈꯪꯖꯕꯅꯤꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕꯗꯒꯤ ꯁ꯭ꯇꯥꯐ ꯑꯅꯧꯕ ꯑꯃꯨꯛ ꯀꯧꯔꯦ ꯍꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯩ ꯁ꯭ꯇꯥꯐ ꯑꯃ ꯀꯧꯕꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯀꯧꯔꯒ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ ꯑꯗꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯄꯖꯥꯠꯅꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯡꯕ ꯍꯥꯏꯗꯤ ꯂꯥꯡꯕ ꯍꯦꯟꯃꯟꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯅꯍꯥꯅ ꯀꯔꯝꯕꯅꯣ ꯑꯍꯜꯅ ꯀꯔꯝꯕꯅꯣ ꯀꯥꯏꯅꯒ ꯈꯪꯗꯕꯤ ꯍꯥꯏꯗꯤ ꯄꯩꯁꯥꯒ ꯄꯤꯔꯛꯑꯗꯤ
ꯌꯥꯝꯅ ꯍꯦꯛꯇ ꯂꯧꯁꯟꯕꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯅ ꯄꯣꯠ ꯑꯇꯥꯡ ꯄꯤꯔꯗꯤ ꯂꯠꯅꯗꯅ ꯂꯧꯁꯟꯕꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯍꯥꯏꯅꯗꯥꯏꯅꯦ ꯁꯨꯒꯔ ꯗꯦꯗꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤ ꯍꯥꯏꯗꯤ ꯌꯥꯝ ꯍꯣꯡꯕ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯣꯡꯅ ꯌꯣꯟꯊꯣꯛꯆꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯖꯥꯠꯅꯤꯗ ꯑꯗ ꯃꯥ ꯌꯥꯎꯕꯗꯒꯤ hꯧꯖꯤꯛꯀꯤ ꯑꯍꯟ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯑꯁ ꯅꯣꯡꯃ ꯊꯤꯜꯂꯛꯏꯕꯁꯦꯀꯣ ꯍꯧꯖꯤꯛꯀꯤ staff nupi angang se ma thil eba nupa se aduki matik shilli thil ise yam nungai ba matang ni nupa se ama mu thilak pi ama mu office ki staff ta ko moi office leminary ba staff ta ko nupa se ani question li office ta gi thabak tominary ba nupa da ani question li mai yam sathi ba do ko hai toge ta ngam ba nupi ga de ni khangbra adu mainga question dana adum khara dum tawba nupi hai tare ko ikai ki khangdabi adagi kedom harasu ai du leibiyo kan kesana bam haibodo ko mayam makta lemina su ai adu chaningi adu leibiyo ba kaina ga hekta haibi ko ai mimang tumanga se ko yam khangdabi hai tare ne ko phajaba se ai mangai nupa na pami se kaina ga adumaina khanbi nupi le adu yani khangba gi hauji ki ahanjina ju adum mangonda pungning jangsan baneba jangsan ba hai tare ne adagi moibani se adum message thana ba kai ka adum hawi hai adagi yam nokning ba no ko hoji ima sina pau ta ba matam da ko manasu moi staff sing jin ko khara changkhon ba hai tare mathau da puning changba kangbuna pau tamak pase ko thaja ba ya ba mina pau tamak pa matam da office ki room tongan tongan lai se phone se dum nang kai legi kai ama sina matha ta ka khradi ko hanu basina matha ka khradi hauji ki na si matha ta kat pa na sin makha kumdara ga na hauji ki hanu basi su dum thabok leitra su adai dum suru naibagi hainabi im leba hai tar ado farzu phadar su office ki na trane khambra office ki staff khuding mo su loina khangi ni loina unari ni ado moibani gi matau se hai murum dingang na ba mayang gi wari nungai bam oi ba hai tar adai thenge khole kaina ko ngasi ti thenge kaina ga halakpa kaise thinbiramage kaina ge thinbiba se hojiki ahan ji ju ko myam loina paina mina chingna dabane haidi chingna dana bani gaina ga ko hojiki moi nupi ani ho haidi staff ani humje thinbiramba parking ba ge thinbiramaga hojiki angang nupi masa se mana dum tonga le hobo ko ma se haidi pulap thanamba ya ba ko mana aswaida ni gaina ga parking tongali kaina ga ma se hek tongana thilaga hogi yamna leiba jani da pochai se yamna leiba jani da moibani se tongana baw unaramba yai hay ko hojiki imasin hay moibani tongana unaramba yai nupi duna yaraga di tongana unaramga daba mali moigi mawong se na si phawba hay ko da nupi sigi hay tare hojiki nupi maja sigi hakoigi hojiki nupa ahanjina koi sugar daddy sina magi iphone ga lei hay ko hay sigi yamna mong yam manda ba hai tare ne khambra as iphone ga parak pasida ais kaino yam tangi dana ko hoji iphone yam tangi matam haidi mi amani khakna ga painari ngai matam dane hai amko ada pai basida nang phone je kana lei no kholi no ka ai khoi shai ne pire ini hai khangbra ada no shai do kana no moi office ki staff kana no shai do kana no kai hang bista no bis na haidorok te hai ko ai moi shai amana ni hai hojiki khoi hanu basina ne di hayak trab jani da phone je pai ji boina sum khal hai ade moi bani se amna as u haidi u jadi leiba ngamna dabi gi type to ko ahan sina sum mimang tumang khangdana senarak pa hai dare sum senarak pi adegi ni pisina nupa topaga haidi ma bulo balak nupa topa na office timing da loraga ko halaga satkibase haidi office hour lem da meeting ga taraga si office da nasana phaja na hango aduga noina hanba phrak tai hairaga na ai parking pawbo thinge adagi sida thinbala anganu kainaga nokninge hamna hanu thangida ko park na phang thajaladi ai tugo chadram na ada ai thinge khotke kaina ge khamali ne bako hadi mayam larebani na haidi magi office ni ko adu magi role da chali ni chalaso adu mai do khamali ne ba mayam se ni loin khang ba office ki staff kai adu hairu badi ya da ba haidi moi da hairadi misu nongmagi natraga kariguma ma khara phangna ba lakchari haiba sel khara phangna ba ko lakchari ni adu da mu moina pana lale khangasu hairadi adum nang tokro thabak tagi tokro haidi upai leba natabani na misu yaka yenga leibadu kumhai yenga leijaba hai tare
ꯑꯗꯨꯃꯥꯏꯅ ꯐꯥꯎ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯅꯀꯣ ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯈꯟꯖꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯉꯥꯡꯁꯦꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯤ ꯏꯟꯈꯠꯂꯛꯄꯅꯤꯅ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯃꯇꯝꯅꯤ ꯁꯤꯗꯩꯁꯤꯗꯀꯣ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯅ ꯀꯔꯤ ꯋꯥꯈꯟꯕꯨ ꯈꯜꯂꯕꯅꯣ ꯈꯪꯗꯦ ꯌꯥꯝ ꯈꯝꯃꯟꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯩ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤ ꯇꯥꯏꯃꯤꯡꯁꯦ ꯈꯪꯕ ꯍꯣꯂꯤꯗꯦ ꯃꯇꯝꯁꯦ ꯁꯤꯗꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯂꯥꯛꯑꯣ ꯀꯥꯏꯅ ꯏꯁꯇꯥꯐ ꯑꯃ ꯈꯔꯒ ꯀꯧꯈꯠꯂꯒ ꯍꯦꯛ ꯂꯥꯛꯄꯀꯣ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯍꯜꯂꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯃꯥꯗꯤ ꯍꯣꯠꯅꯔꯕ ꯖꯥꯠꯅꯤꯗ ꯈꯪꯕ꯭ꯔꯥ ꯑꯗ ꯑꯉꯥꯡꯁꯤꯅꯗꯤ ꯃꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯏꯁꯤꯗꯤ ꯁꯨꯝꯅꯇꯪꯒꯤ ꯁꯦꯜꯗꯨ ꯈꯛꯇꯒꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯂꯩꯒꯦꯗꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯃꯥꯁꯨ ꯁꯥꯊꯤꯔꯤꯅꯤ ꯁꯥꯊꯤꯕ ꯃꯁꯦꯟ ꯊꯦꯡꯒꯥꯏꯅꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗ ꯃꯩ ꯍꯧꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗ ꯁꯨꯇꯤ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏ ꯑꯁ ꯊꯕꯛꯅ ꯌꯥꯗꯕꯒꯤꯅꯤ ꯈꯣꯠꯇꯕꯒꯤꯅꯤ ꯁꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯀꯅꯥꯅ ꯌꯥꯎꯗꯣꯔꯤꯒꯦ ꯀꯥꯏꯅꯒ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅꯀꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯅ ꯇꯧꯗ ꯁꯥꯏꯁꯦ ꯑꯃꯨꯛ ꯇꯧꯏ ꯁꯛꯇꯥꯁꯤꯒ ꯍꯅꯨꯊꯪꯁꯤꯗ ꯃꯁꯤꯕꯨ ꯂꯥꯏꯅꯁꯨ ꯄꯥꯝꯗꯕ꯭ꯔꯥ ꯈꯪꯗꯦ ꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯃꯁꯤꯗ ꯁꯤ ꯁꯤꯔꯐꯥꯎꯗ ꯃꯣꯏꯒꯨꯝꯕꯁꯦ ꯂꯥꯏꯅ ꯄꯥꯝꯗꯕ ꯖꯥꯠꯅꯤ ꯑꯥꯗ ꯋꯥꯅꯤ ꯈꯟꯕꯩꯔꯥ ꯀꯩꯅꯣ ꯁꯨꯡꯂꯧ ꯂꯧꯁꯟꯗꯦ ꯀꯥꯏꯅꯒ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯕ ꯖꯥꯠꯅꯤ ꯏꯃꯥꯁꯤꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯗ ꯍꯣꯂꯤꯗꯦ ꯑꯣꯏꯕ ꯃꯇꯝꯁꯦ ꯁꯤꯗꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯅ ꯍꯦꯛ ꯀꯧꯕ ꯑꯍꯟꯁꯤꯅ ꯍꯦꯛ ꯀꯧꯕ ꯂꯥꯛꯑꯣ ꯑꯣꯐꯤꯁ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯀꯧꯕ ꯑꯗ ꯃꯣꯏꯕꯥꯅꯤꯈꯛ ꯑꯣꯐꯤꯁꯇꯒ ꯂꯩꯕ ꯇꯥꯏꯃꯤꯡꯁꯦꯀꯣ ꯃꯤꯅꯒ ꯎꯕ ꯌꯥꯎꯋꯤꯗꯅ ꯎꯕ ꯌꯥꯎꯋꯤꯗꯤ ꯍꯧꯖꯤꯛ ꯄꯥꯎ ꯇꯝꯕꯤꯅꯕ ꯃꯤ ꯃꯔꯥꯡ ꯌꯥꯝ ꯀꯥꯏ ꯅꯠꯇ꯭ꯔꯥ ꯃꯤ ꯋꯥꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗ ꯇꯝꯃꯛꯄ ꯌꯥꯎꯋꯦ ꯍꯥꯏ ꯁꯤꯗꯒꯤꯗꯤ ꯏꯃꯥꯁꯤꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯑꯁ ꯁꯤꯗꯤ ꯑꯩ ꯃꯥꯅ ꯑꯗꯨ ꯑꯗꯥ ꯂꯣꯏꯅꯕ ꯈꯣꯠꯅꯕ ꯁꯦꯜ ꯊꯨꯝꯒꯤ ꯀꯔꯤꯝ ꯃꯤ ꯇꯥꯗꯦ ꯈꯪꯕ꯭ꯔꯥ ꯏꯃꯥꯁꯦ ꯀꯔꯤꯝꯇ ꯃꯤ ꯇꯥꯕꯩ ꯋꯥꯈꯜ ꯐꯥꯎꯗꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯩ ꯋꯥꯈꯜꯁꯨ ꯐꯥꯎꯗꯦ ꯈꯪꯕ꯭ꯔꯥ ꯅꯥꯔꯒ ꯁꯦꯕꯥ ꯇꯧꯅꯕꯩ ꯋꯥꯈꯜꯁꯨ ꯏꯕꯦꯝꯃ ꯑꯩ ꯐꯥꯎꯒꯗꯧ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯟꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯅꯕꯨ ꯀꯔꯤ ꯈꯪꯅꯤꯅ ꯍꯥꯏꯖꯩꯕ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅꯕꯨ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯈꯟꯗꯣꯏꯁꯤꯕꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏ ꯑꯗꯣ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯉꯥꯡ ꯅꯨꯄꯤ ꯑꯣꯏꯔꯁꯨꯀꯣ ꯌꯥꯝ ꯊꯤꯅꯒ ꯐꯨꯔꯒꯀꯣ ꯃꯃꯥꯏꯒꯗꯣ ꯑꯁ ꯄꯥꯛ ꯊꯥꯖꯤꯜꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯠꯇ꯭ꯔꯥ ꯊꯥꯖꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦꯕ ꯇꯁꯦꯡꯅ ꯑꯗ ꯍꯧꯖꯤꯛꯀꯤ ꯑꯍꯟꯁꯤꯒꯤ ꯐꯣꯟꯁꯦ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯍꯥꯏꯒꯦꯅ ꯈꯟꯕ ꯏꯃꯥꯗꯤ ꯐꯣꯟ ꯃꯦꯠꯄꯁꯤꯁꯨ ꯀꯌా ꯍꯩꯇꯦ ꯍꯥꯏ ꯑꯁ ꯃꯤꯠ ꯅꯥꯒ ꯎꯗꯕꯅꯦ ꯍꯩꯖ ꯂꯥꯛꯆꯗꯦ ꯀꯥꯏꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯣꯟꯁꯦ ꯂꯧꯔꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯒꯤ ꯅꯝꯕꯔꯗꯣ ꯌꯥꯎꯔꯒ ꯅꯝꯕꯔꯗꯨꯗ ꯍꯥꯏꯕꯤꯈꯤꯒꯦ ꯏꯕꯦꯝꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯃꯥꯒꯤ ꯏꯆꯥꯒꯨꯝꯕꯤꯅꯤ ꯏꯁꯨꯒꯨꯝꯕꯤꯅꯤ ꯑꯩ ꯍꯥꯏꯅꯤꯡꯗꯅꯅꯦ ꯐꯣꯟꯁꯦ ꯃꯥꯅ ꯂꯧꯕꯖꯥꯠꯅꯤꯗ ꯂꯧꯔꯒ ꯃꯆꯥꯅꯨꯄꯤꯁꯤꯗ ꯌꯦꯡꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥꯅꯨꯄꯤꯁꯤꯗ ꯌꯦꯡꯍꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯐꯣꯟꯁꯦ ꯂꯪꯊꯣꯔꯛꯑꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯃꯄꯥꯗꯨꯒꯅꯦ ꯑꯉꯥꯡꯗꯨꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒ ꯃꯄꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊꯥꯅꯔꯝꯕ ꯑꯩꯈꯣꯏ ꯃꯦꯁꯦꯁꯀꯨꯝꯕꯁꯤꯗꯣ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ ꯊꯥꯅꯔꯝꯕꯁꯤꯗ ꯐꯣꯟꯁꯦ ꯄꯥꯛ ꯂꯥꯎ ꯂꯪꯊꯣꯔꯛꯑꯦ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯞꯄꯦ ꯃꯃꯥꯁꯤꯅꯗꯤ ꯈꯜꯂꯦ ꯑꯁ ꯍꯥꯏꯔꯝꯗꯧꯔꯤꯕ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯝꯗꯧꯔꯤꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯅ ꯀꯞꯄꯤꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯏꯕꯦꯝꯃ ꯅꯪ ꯀꯞꯀꯅꯨꯅ ꯊꯦꯝꯃꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯕꯕꯥꯁꯦ ꯑꯩꯒꯤ ꯏꯄꯥꯃꯨꯡꯅ ꯁꯨꯃꯥꯏꯅ ꯇꯧ ꯑꯩ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯁꯤꯖꯈꯤꯒꯦ ꯈꯣꯠꯆꯈꯤꯒꯦ ꯃꯆꯥꯅꯨꯄꯤꯁꯦ ꯍꯦꯛꯇ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯦ ꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯀꯔꯤ ꯅꯨꯡꯒꯤ ꯌꯦꯡꯍꯜꯂꯨꯔꯕꯅꯣ ꯏꯃꯥꯁꯤꯗꯤ ꯀꯩꯁꯨꯝꯇ ꯈꯟꯗꯔꯦ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯗꯦ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯋꯥꯕꯁꯦ ꯊꯦꯡꯅꯔꯒ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯁꯦꯀꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯆꯥꯅꯨꯄꯤꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯦ ꯃꯄꯥꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯈꯠꯅꯕꯅꯤ ꯃꯄꯥꯒꯤ ꯐꯣꯟꯒꯁꯦ ꯁꯦꯡꯀꯨꯞ ꯁꯥꯕꯅꯤ ꯍꯥꯏ ꯃꯆꯥꯅꯨꯄꯤꯅ ꯑꯅꯤꯔꯛꯇꯪ ꯂꯪꯕꯗꯅꯦ ꯄꯨꯔꯥ ꯀꯥꯏꯕꯅꯦ ꯅꯪ ꯁꯤꯖꯒꯣ ꯃꯆꯥꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯤꯗ ꯅꯪ ꯁꯤꯖꯒꯣ ꯅꯪ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯅꯪꯕꯨ ꯏꯄꯥꯔꯣ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯑꯁ ꯃꯆꯥꯅꯨꯄꯤꯁꯤꯅ ꯉꯥꯡꯕꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯁ ꯄꯥꯈꯠꯂꯕꯅꯤ ꯏꯃꯥꯗꯤ ꯑꯗꯒꯤ ꯃꯅꯁꯨ ꯊꯦꯝꯃꯤ ꯍꯥꯏ ꯃꯕꯨꯡꯁꯤꯅꯁꯨ ꯇꯣꯛꯑꯣꯅ ꯃꯕꯨꯡꯗꯤ ꯉꯁꯥꯏꯒꯤ ꯃꯄꯥꯒꯤ ꯂꯤꯆꯠꯇꯣ ꯑꯗꯨꯝ ꯈꯪꯉꯛꯄꯅꯤꯅ ꯀꯌꯥ ꯑꯣꯟꯁꯟꯅꯗꯦ ꯍꯥꯏꯕ ꯃꯕꯨꯡꯁꯦ ꯃꯄꯥꯅ ꯃꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯕꯁꯨ ꯉꯝꯗꯦ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯗꯦ ꯍꯥꯏ ꯁꯨꯝꯅꯇꯪꯒꯤ ꯃꯆꯥꯅꯨꯄꯥꯅ ꯈꯟꯖꯕꯗꯤ ꯃꯃꯥꯁꯤ ꯈꯛꯅꯦ ꯃꯃꯥꯒ ꯃꯆꯟꯒ ꯃꯄꯥꯁꯦ ꯃꯥ ꯀꯌꯥ ꯌꯦꯡꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯃꯕꯨꯡꯁꯤꯅꯁꯨ ꯃꯆꯟꯅꯨꯄꯤꯁꯦ ꯌꯥꯝ ꯈꯥꯝꯖꯩ ꯍꯥꯏ ꯇꯧꯒꯅꯨ ꯏꯕꯦꯝꯃ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯏज्ꯖꯠꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯁꯤ ꯅꯪ ꯇꯧꯒꯅꯨ ꯑꯩ ꯍꯥꯏꯒꯦ ꯈꯣꯠꯀꯦꯅ ꯃꯕꯨꯡꯁꯤꯅ ꯌꯥꯝ ꯐꯖꯅ ꯊꯦꯝꯕꯗꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯈꯔ ꯇꯞꯊꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯆꯥꯅꯨꯄꯤꯅ ꯁꯤꯖꯈ꯭ꯔꯣꯅ ꯍꯥꯏꯔꯛꯄꯁꯤꯗꯤꯀꯣ ꯑꯁ ꯁꯤꯒꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯌꯥꯔꯦ ꯃꯊꯟꯇ ꯍꯨ ꯑꯃ ꯄꯤꯊꯛꯑꯒ ꯁꯤꯒꯤ ꯌꯥꯔꯦ ꯑꯍꯟꯁꯦ ꯑꯗ
ꯃꯄꯥꯁꯤꯁꯨ ꯈꯔ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯃꯆꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯀꯣ ꯅꯍꯥꯟꯈꯩ ꯃꯥꯅ ꯄꯪꯇꯧꯗ ꯃꯆꯥ ꯑꯗꯨꯃꯛꯅ ꯑꯗꯨꯛ ꯊꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯔꯥꯟꯕꯗꯣ ꯃꯥ ꯈꯔ ꯏꯀꯥꯏꯔꯛꯄ ꯃꯥꯜꯂꯦ ꯍꯥꯏ ꯆꯥꯛꯀꯁꯦ ꯐꯅ ꯀꯨꯏꯅ ꯆꯥꯗꯦ ꯍꯥꯏꯌꯦ ꯃꯄꯥꯁꯦ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯃꯥꯁꯤꯅ ꯌꯥꯝ ꯀꯔꯦꯝꯅꯩ ꯍꯥꯏ ꯆꯥꯎ ꯆꯥꯛꯇꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕꯅꯤ ꯊꯣꯡꯉꯤꯁꯦ ꯀꯩꯅ ꯏꯀꯥꯏꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯅꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯥꯏꯒꯦꯁꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯀꯥꯏꯅꯀꯣ ꯏꯃꯥꯅ ꯌꯥꯝ ꯀꯔꯦꯝꯅꯩ ꯍꯥꯏꯌꯦꯕ ꯎꯁꯤꯠꯇꯕꯗꯣ ꯀꯃꯥꯏ ꯅꯨꯡꯁꯤꯕꯩꯗꯤ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯀꯣ ꯑꯁ ꯑꯩ ꯌꯥꯝ ꯇꯟꯖꯥꯅꯤ ꯏꯕꯦꯝꯃ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯇ ꯌꯥꯗꯕꯀꯣ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯜꯂꯒ ꯏꯖꯠꯀꯤꯗꯃꯛꯇ ꯈꯜꯂꯒ ꯏꯃꯥꯁꯤꯅ ꯂꯦꯜꯂꯛꯈꯤꯕꯅꯤ ꯍꯥꯏ ꯑꯗꯩ ꯃꯇꯝ ꯈꯔ ꯃꯥꯁꯦ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯦ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯇꯨꯃꯤꯟꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯅꯗꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯤꯡꯕ ꯍꯥꯏꯗꯤ ꯃꯥꯏꯗꯣ ꯄꯩꯁꯥ ꯋꯥꯠꯄꯩꯔꯥ ꯀꯩꯅꯣ ꯄꯥꯎ ꯐꯥꯎꯅꯤꯡꯕꯩ ꯇꯥꯏꯞꯇꯒ ꯑꯗꯨꯝ ꯃꯑꯣꯡ ꯃꯇꯧꯁꯦ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤꯗ ꯑꯗꯩ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯑꯣꯐꯤꯁꯁꯤꯁꯨ ꯁꯨꯝ ꯃꯔꯥꯏ ꯆꯥꯏꯊꯔꯅꯤ ꯃꯥꯅ ꯇꯧꯔꯗꯤ ꯈꯣꯠꯂꯗꯤꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯀꯧꯋꯦ ꯍꯥꯏ ꯏꯃꯥꯁꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯧꯋꯦ ꯍꯥꯏ ꯀꯧꯔꯒ ꯃꯐꯝ ꯑꯃꯗ ꯎꯅꯩ ꯑꯣꯐꯤꯁꯇ ꯎꯅꯕꯗꯤꯀꯣ ꯑꯗꯨꯝ ꯃꯆꯥꯅꯨꯄꯥꯁꯤꯡꯅꯁꯨ ꯏꯃꯥ ꯎꯅꯒꯅꯨ ꯃꯤꯅ ꯆꯤꯡꯅꯒꯤꯅꯤ ꯃꯤꯅ ꯆꯤꯡꯅꯅꯕ ꯊꯕꯛꯁꯤꯗꯗꯤ ꯇꯧꯒꯅꯨ ꯃꯆꯥꯅꯨꯄꯥ ꯁꯥꯎꯕꯗꯤꯀꯣ ꯃꯥꯅ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯃꯣꯏꯒꯤ ꯐꯣꯝꯗꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯀꯤ ꯐꯣꯝꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯃꯆꯥꯅꯨꯄꯥꯅꯀꯣ ꯐꯣꯇꯣ ꯊꯥꯔꯛꯑꯒ ꯏꯃꯥꯁꯤꯗ ꯐꯣꯟ ꯅꯝꯕꯔꯁꯦ ꯇꯧꯔꯒ ꯏꯕꯦꯝꯃ ꯑꯝꯇ ꯎꯅꯁꯤ ꯈꯣꯠꯁꯤꯅ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯥꯛꯈꯤ ꯍꯥꯏ ꯂꯥꯛꯑꯒ ꯅꯪ ꯁꯨꯃꯥꯏꯅ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯩ ꯂꯣꯏꯅ ꯈꯪꯉꯤ ꯈꯣꯠꯂꯤ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯀꯥꯏꯅ ꯍꯥꯏꯕ ꯃꯃꯥꯏ ꯃꯃꯤꯠꯁꯨꯅꯦ ꯑꯔꯩꯕꯉꯩ ꯀꯦꯁꯜꯂꯦ ꯈꯪꯕ꯭ꯔꯥ ꯀꯌꯥꯃꯨꯛ ꯌꯥꯝ ꯀꯦꯔꯕꯅꯣꯗꯤ ꯈꯪꯗꯦ ꯑꯗ ꯑꯉꯥꯡ ꯑꯣꯏꯕꯩꯅꯦ ꯈꯪꯕ꯭ꯔꯥ ꯅꯣꯂꯨꯛꯄ ꯍꯥꯏꯕꯗꯨꯝꯁꯨ ꯌꯥꯎꯖꯗꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤꯅꯤ ꯃꯥꯏꯗꯣ ꯍꯌꯦꯡ ꯃꯥꯏꯊꯤꯔꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈ꯭ꯔꯕ ꯃꯇꯝꯗ ꯃꯥ ꯅꯤꯡꯉꯝꯃꯑꯣꯏꯅ ꯍꯥꯏꯌꯦꯕ ꯏꯃꯥꯅ ꯑꯗꯣ ꯏꯃꯥꯅꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯦ ꯍꯥꯏ ꯑꯉꯥꯡꯅꯤꯅ ꯆꯩꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯑꯉꯥꯡꯅꯤ ꯏꯟꯈꯠꯂꯛꯄꯅꯤ ꯈꯪꯗ ꯇꯧꯔꯤꯅꯤ ꯈꯜꯂꯦ ꯑꯗꯩ ꯅꯪ ꯁꯥꯎꯔꯅꯨ ꯑꯣꯐꯤꯁꯇꯒꯤ ꯅꯪ ꯇꯣꯛꯑꯣ ꯅꯪ ꯌꯥꯎꯍꯟꯅꯤꯡꯗꯕꯩ ꯋꯥꯗꯤ ꯅꯠꯇꯦ ꯁꯨꯝ ꯋꯥ ꯌꯥꯝꯅꯔꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯍꯥꯏꯔꯒ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯂꯧꯊꯣꯛꯈꯤ ꯍꯥꯏꯌꯦ ꯑꯣꯐꯤꯁꯇꯨꯗꯒꯤ ꯇꯣꯛꯍꯟꯈꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯍꯟꯁꯦꯀꯣ ꯑꯍꯟ ꯑꯣꯏꯁꯜꯂꯦ ꯍꯥꯏ ꯍꯧꯖꯤꯛ ꯃꯁꯥꯁꯦ ꯑꯗꯨꯝ ꯅꯥꯕ ꯈꯣꯠꯄꯀꯣ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯤ ꯑꯃ ꯊꯦꯡꯅꯔꯗꯤ ꯐꯠꯇꯕ ꯃꯤ ꯑꯃꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯣꯏꯅꯔꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯏꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯖꯩ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯃꯤꯗ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯕꯅꯤ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡꯅ ꯐꯠꯇꯕ ꯅꯨꯄꯤꯁꯨ ꯂꯩꯀꯣ ꯐꯠꯇꯕ ꯅꯨꯄꯥꯁꯨ ꯂꯩ ꯑꯗꯣ ꯐꯠꯇꯕ ꯅꯨꯄꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯦꯀꯣ ꯌꯥꯝꯅ ꯍꯣꯡꯅ ꯎꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯦ ꯄꯪꯌꯥꯗ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯎꯏꯗꯣ ꯅꯣꯏꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯅꯣꯏꯒꯨꯝꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯅꯣꯏꯗꯤ ꯅꯣꯏꯒꯨꯝꯕ ꯂꯣꯏꯅꯕꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯦꯗꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯏꯊꯛꯀꯤ ꯑꯍꯟ ꯏꯈꯥꯒꯤ ꯏꯅꯥꯎꯄꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯀꯣ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯁꯦ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯂꯩ ꯐꯠꯇꯕꯗꯣ ꯊꯦꯡꯅꯔꯨꯔꯗꯤ ꯋꯥꯒꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯁꯤꯈꯛꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯉꯁꯤꯒꯤꯗꯤ ꯑꯩ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ